ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ 7 Star Lucky Draw ꯄꯥꯡꯊꯣꯛꯆꯒꯗꯕ ꯅꯨꯃꯤꯠꯅ 3rd October 2021 ꯑꯌꯨꯛ ꯄꯨꯡ 11 7 Star Lucky Facebook page live streaming ꯇꯧꯖꯒꯅꯤ ꯃꯌꯥꯝꯅ ꯌꯥꯎꯕꯤꯗꯨꯅ iPhone ꯑꯃꯗꯤ ꯁꯦꯜꯒꯤ ꯃꯅꯥꯒꯤ ꯃꯄꯨ ꯑꯣꯏꯕꯤꯌꯨ 다 ꯀꯩꯗꯧꯔꯒꯦ 이반이 ngasiga unarisiga kayarek surage ꯑꯩꯅ ꯈꯟꯕꯗ 10무까지 ꯁꯨꯔꯝꯃꯗꯧ ꯃꯥꯜꯂꯦ kaidei tarano ni futarelek surabane ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯗꯤ ꯌꯥꯝꯗ꯭ꯔꯤꯕ꯭ꯔꯥꯅ ꯈꯜꯂꯒ ando sugyam kuina unabasida dana chelasane sugai haidi kaigino 이몽ꯒꯤ ꯐꯤꯕꯝ ꯄꯥꯛ ꯇꯥꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟ ꯆꯦꯜꯂꯣꯏꯗ꯭ꯔꯣ yaro ngasi seni haidini ꯉꯁꯤ ꯁꯦꯝꯕ ꯌꯥꯔꯣꯏ ꯈꯔ ꯂꯩꯔꯗꯤ ꯁꯤ ꯀꯣꯔꯣꯅꯥꯒꯤ ꯂꯣꯛꯗꯥꯎꯟ ꯍꯧꯖꯤꯟꯈ꯭ꯔꯅꯤ ꯅꯠꯇꯦ ꯅꯪꯒꯤ ꯑꯎꯟꯄꯣꯠ ꯃꯌꯥꯝꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯎꯍꯟꯅꯤꯡꯗꯕ꯭ꯔꯕ 오하닝에다 ꯂꯨꯍꯣꯡꯕꯒꯗꯣ ꯆꯥꯎꯅ ꯎꯍꯟꯅꯤꯡꯗ꯭ꯔꯣ 홍닝에다 ꯑꯗꯨꯅꯦꯕ ꯑꯗꯨꯅꯅꯦ ꯂꯣꯛꯗꯥꯎꯟ ꯂꯣꯏꯕ ꯉꯥꯏꯔꯁꯦꯕ 안도디 록상 로이바 nga이시고다 ꯑꯗꯨꯅꯦꯕ 안도 하잉 짓다기디 록다운 아무 하우카도바니나 이마니 포토 카라 까폭시다 ꯌꯥꯏꯌꯦ ꯀꯥꯞꯄ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯦ ꯑꯗꯨ ꯉꯥꯏꯈꯣ ꯐꯣꯇꯣ ꯀꯥꯞꯇ꯭ꯔꯤꯉꯩꯗꯅꯦ ꯅꯆꯤꯟꯕꯥꯟꯗꯣ ꯂꯤꯁꯇꯤꯛ ꯈꯔ ꯍꯥꯟꯅ ꯇꯩꯕꯤꯒꯦꯕ ꯍꯣꯏ ꯁꯦꯟꯇ ꯌꯥꯝ ꯍꯩꯅ ꯇꯩꯌꯦ ꯌꯥꯝ ꯍꯩꯅ ꯇꯩꯗ꯭ꯔꯣ ꯑꯁ ꯂꯣꯛꯗꯥꯎꯟꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯕꯛ ꯍꯥꯏꯔꯦ ꯁꯨꯐꯝ ꯑꯝꯇ ꯈꯪꯗꯦ ꯀꯣꯏꯕ ꯆꯠꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯤ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯒꯦꯗꯤ ꯍꯥꯏꯗꯦꯕ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯂꯥꯛꯇꯦꯅꯦ ꯁꯤꯁꯨ ꯇꯣꯇꯤꯁꯤꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦꯅ ꯉꯥꯏꯕꯅꯦ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯦ ꯀꯥꯟꯅꯗꯦ ꯃꯥꯕꯨ ꯊꯕꯛ ꯆꯤꯜꯂꯝꯒꯗ꯭ꯔꯥꯅꯦ ꯍꯣꯏꯗ ꯍꯦꯛꯇ ꯇꯧꯔ ꯌꯦꯡꯉꯒꯦ ꯑꯁ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖꯁꯤꯁꯨ ꯂꯣꯏꯗꯣꯔꯕ ꯂꯣꯛꯗꯥꯎꯟꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯗꯨꯀꯥꯟꯅꯒ ꯊꯣꯡ ꯍꯥꯡꯗꯕꯅꯦ ꯀꯅꯥꯗꯩꯅꯣꯕ ꯑꯩꯅ ꯔꯤꯆꯥꯔꯖ ꯀꯥꯞꯇꯣꯏꯁꯤꯕꯨ ꯑꯣ ꯂꯦ ꯑꯩꯈꯣꯏ ꯄꯔꯦꯡꯒꯤ ꯇꯣꯝꯕꯗꯒꯤ ꯖꯤꯄꯦꯗ ꯀꯥꯞꯍꯜꯂꯕ ꯑꯗꯨꯒ ꯄꯩꯁꯥꯗꯨꯅ ꯃꯣꯔꯣꯛꯁꯤ ꯑꯣꯏꯅ ꯈꯔ ꯊꯤꯟꯖꯜꯂꯕ ꯑꯁ ꯌꯥꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯗꯥ ꯍꯜꯂꯣ ꯗꯥ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯁ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯤ ꯀꯩꯅꯣ ꯅꯪꯗꯤ ꯀꯩꯗꯧꯔꯤꯅꯣ ꯑꯩꯁꯨ ꯗꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯦ ꯆꯦꯟꯅꯤꯡꯕꯅꯁꯨꯅꯦ ꯏꯁꯥꯁꯦ ꯈꯞꯁꯤ ꯂꯥꯎꯔꯦ ꯍꯥꯏꯕ ꯗꯥ ꯍꯣꯏꯅꯦ ꯑꯁ ꯁꯦ ꯂꯣꯛꯗꯥꯎꯟꯗ ꯂꯩꯔꯨꯀꯣꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯂꯣꯏ ꯇꯧꯔꯗꯣꯏꯅꯤꯁꯦ ꯑꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯣꯡꯉꯥꯟꯗ ꯅꯨꯃꯤꯠ ꯇꯥꯎꯕ ꯐꯣꯟ ꯑꯃ ꯂꯩꯗꯨ ꯀꯩꯅꯣ ꯑꯁ ꯉꯥꯛꯇꯪꯗꯁꯨ ꯊꯥꯗꯣꯛꯑꯣ ꯅꯠꯇꯦ ꯁꯤ ꯁꯦꯟꯇꯦꯛꯁꯤ ꯏꯁꯤꯡ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯑꯝꯇ ꯌꯦꯡꯉꯧꯅꯦ ꯅꯪꯕꯣ ꯑꯗꯣ ꯗꯥ ꯑꯩ ꯊꯕꯛ ꯑꯝꯇ ꯉꯥꯛꯇꯪ ꯇꯧꯈꯤꯒꯦ ꯐꯣꯟꯗ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯦꯕ ꯍꯣꯏ ꯇꯧꯔꯣ ꯇꯣꯇꯤꯅꯒ ꯃꯔꯣꯟ ꯑꯃ ꯂꯥꯛꯇꯕꯅꯦ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯗꯥ ꯁꯤꯗꯗꯤ ꯏꯁꯤꯡ ꯌꯥꯎꯗꯤꯌꯦ ꯑꯁꯤꯗꯗꯤꯈꯔ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯏꯁꯧꯅꯦ ꯑꯃꯁꯤꯅ ꯇꯣꯇꯤꯁꯤꯁꯨ ꯂꯥꯛꯑꯣꯏꯗꯧꯅꯤ ꯉꯁꯥꯏꯗꯩ ꯉꯥꯏꯕꯅꯤ ꯑꯦ ꯑꯗꯨ ꯅꯪ ꯅꯍꯥꯟ ꯑꯩꯅ ꯂꯤꯁꯇꯤꯛ ꯇꯩꯕꯤꯔꯒ ꯐꯣꯇꯣ ꯀꯥꯞꯄꯩꯗꯣ ꯑꯗꯨꯏꯗꯣ ꯑꯝꯇ ꯊꯥꯔꯛꯑꯣꯕ ꯑꯝꯇ ꯌꯦꯡꯒꯦꯕ ꯄꯣꯂꯤꯁꯤꯡ ꯇꯥꯈ꯭ꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯆꯣꯠꯂꯦ ꯐꯣꯟꯁꯤ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦꯅꯦ ꯆꯣꯠꯂꯦ ꯆꯠꯇꯔꯦ ꯑꯁ ꯍꯜꯂꯣ ꯌꯥꯗꯔꯦ ꯑꯗꯨ ꯌꯥꯝ ꯊꯤ ꯐꯔꯦ ꯍꯦ ꯅꯪꯒꯤ ꯐꯣꯟꯗꯣ ꯄꯣꯊꯥꯔꯗꯤꯅꯦ ꯑꯩꯒꯤ ꯊꯕꯛꯇ ꯌꯨꯝꯒꯤ ꯊꯕꯛꯇ ꯅꯪ ꯃꯇꯦꯡ ꯄꯥꯡꯉꯅꯤꯗꯅ ꯍꯩꯃꯥ ꯀꯞꯄꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦꯅꯦ ꯃꯁꯤ ꯑꯁ ꯃꯕꯨꯡꯗꯨꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯕ ꯈꯪꯗꯦꯅꯦ ꯕꯤꯠꯀ ꯂꯩꯇꯦꯍꯦ ꯔꯤꯆꯥꯔꯖ ꯑꯃꯨꯛ ꯀꯥꯞꯄꯨꯕ ꯍꯥꯏꯗꯨꯅꯤ
ยามให้นะเต้ดา miss you lockdown ini taurin sisu sukang he khangde phone sem ge tau busu kai tel su thong am ta hangde อัสคุยเบดูชูพอนตอกตราบะเคยดูรบจานุนัดเจอกันนะมวยเล็กไอ้ตะกี้นุป้ามาคุยนัดกันจ้าอัสการเด็ดอะไอ้ชุนุปีมาคุยเลย akoy da do bo no pie to pa koi ram ladrane koi he moida ma di ai bu yam na nu si jabane ma di ai bu yam na kan jabane ai koi le kai gi ta kham ba do phon ka ba yam da siem bane ai ma ngon dam ta yeng han da ba ya di amuk ta yeng han da ba ya di ta kham ba เอ๊ะเมเล่นั่งไร เอาตาคำบะไอแสตาคำบะตาไอที่โฟนแสอันแต่ยังเดียวนะให้แค่ลักปะเนี่ย เอ๊ะกำไมตรงนี้ไอ้เก๋คนไล่มาไกลเดียตัวการตะลุยทำมาแม่ยังได้สมตะปลอกแต่ ไอมาไอเด็กกำไมตรงเนี่ยไอที่โฟนจะเอากระดิไอเด็กกำไมตรงตัวนู้ อาจุกเด็กกันตะวาริโนนั่งเก๋พอนทุกิโมตาไอพอนอาหารบะมอยน่ะลอร์ดนะอาด้วยที่นังโชอาจิถอยนาวเร็มตรงนั้นไหนไปอะไรนะ ไอพอน โอ้ย เฮาสิติก็แค่น้ำตาห่างสุห่างตานะ เอ๊ะอาจุกิตะมักตะที่ไอ้ให้กี่สิ ฮะ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ 7 Star Lucky Draw ꯄꯥꯡꯊꯣꯛꯆꯒꯗꯕ ꯅꯨꯃꯤꯠꯅ 3 October 2021 ꯑꯌꯨꯛ ꯄꯨꯡ 11 7 Star Lucky Facebook page live streaming ꯇꯧꯖꯒꯅꯤ ꯊꯝꯖꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯡꯅ ꯑꯍꯥꯟꯕꯗ iPhone 12 Pro ꯑꯅꯤꯁꯨꯕꯗ iPhone 11 ꯑꯍꯨꯝꯁꯨꯕꯗ iPhone XR ꯃꯔꯤꯁꯨꯕꯗ ꯂꯨꯄꯥ 4,000 ꯃꯉꯥꯁꯨꯕꯗ ꯂꯨꯄꯥ 2,000 ꯇꯔꯨꯛꯁꯨꯕꯗꯒꯤ 10ꯁꯨꯕ ꯐꯥꯎꯕꯒꯤꯅ ꯂꯨꯄꯥ 500 ꯇꯤꯀꯦꯠ ꯃꯃꯜ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 450 ꯑꯈꯟꯅꯕ ꯇꯤꯀꯦꯠ ꯂꯤꯃꯤꯇꯦꯠ ꯅꯝꯕꯔ ꯑꯣꯐ ꯇꯤꯀꯦꯠ ꯈꯔꯒꯤꯗꯃꯛ ꯄꯦꯔꯣꯗꯤ 30 ꯍꯥꯏꯔꯤꯕ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ₹30 ꯗꯤꯁꯀꯥꯎꯟꯠ ꯐꯪꯕꯤꯒꯅꯤ ꯄꯦꯃꯦꯟꯠ ꯇꯧꯕꯤꯕꯒꯤ ꯃꯦꯊꯠꯅ Google Pay ꯍꯥꯏꯕꯗꯤ GPay ꯅꯠꯇ꯭ꯔꯒ Paytm ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯅꯤꯡꯕꯁꯤꯡꯅ WhatsApp ꯅꯝꯕꯔ 6909683778 ꯑꯁꯤꯗ ꯇꯧꯕꯤꯔꯛꯎ Last date of submission 1 October 2021 ꯆꯪꯒꯗꯕ ꯗꯔꯀꯥꯔ ꯂꯩꯕ ꯗꯣꯀ꯭ꯌꯨꯃꯦꯟꯠꯁꯤꯡꯗꯤ Aadhaar card ꯏꯁꯥꯒꯤ present address ꯑꯃꯗꯤ ꯏꯁꯥꯒꯤ contact number ꯑꯩꯈꯣꯏꯒꯤ contact numberꯅ 6909683778 873-187-0710 8014-283675 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯕꯤꯌꯨ 7 Star Lucky Draw 2021 ꯃꯌꯥꯝꯅ ꯌꯥꯎꯕꯤꯗꯨꯅ iPhone ꯑꯃꯗꯤ ꯁꯦꯜꯒꯤ ꯃꯅꯥꯒꯤ ꯃꯄꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯗꯤ ꯇꯥ ꯈꯝꯕ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒꯅꯦ ꯃꯈꯣꯏꯒꯤ ꯇꯤꯀꯦꯠꯇꯣ ꯀꯛꯎꯔꯒꯦ ꯑꯩ ꯆꯠꯂꯦ ꯇꯥ ꯈꯝꯕ ꯑꯩ ꯆꯠꯂꯦ